Churachandpur thogdokta mangkraba documentsing semgatnaba thabak paikhatle. Paw asi ngarang nungthil phongkhiba pandam pawse dagi lokhatsabane. Churachandpur district ta hokhiba February 15 da laingaki office amadi lanthum amangata thokhibagi thogdoka mari leinana mangkhiba documentsing nauna semgat sagatnabagi damak Manipur laingangna chapchaba thabak paikhatli haina Joint Secretary Home Dr. Mayengbam Vetona thadorokpa cherol amana phongdorokle. Hiram asiga mari leinana Joint Secretary Home Dr. Mayengbam Vetona thadorokpa cherol amada Imphal dagi tongan ba furupki officer taret amade Churachandpur district dagi officer ama suspend tauke. Churachandpur district ki deputy commissioner amade SP da ITLF amasung kuki singna thamlakpa threat ki matungin na laingang na kanba section thaurang sing laukhatuna lakle. ITLF amade kuki singna thamlakpa threat na maram oiraga Churachandpur gi DC amade SP khakta natana haukiba chahigi May 3 dagi satharagliba irang na maram oiraga Lanjena duna lairiba singidamak laukhaliba thabak thauram singdasu chauna apanba ma ohelle. February 15 gi thogdokta mangkraba document sing nauna semganabagi thabak laingangna akanba mawongda honare. Masida sumiyamna mateng pangbiyu haike.